Islamic calendar gi matungina mapan suba senglaba Ramadan thabu mama chara henlaga pa loisilakpagi ngasiga tharaga mit kuntrani chanba numit ki oina Wangoi kendra gi hanagi minister Oinam Lukhoi gi luching makhada Oinam Wangoi mayai laikai gi ahal lamanama din ha sing yauna Oinam mayai masjid achobada grand iftar gi thoram mama pangthokre hariba grand iftar gi thoram adu da saruk yaba lakhiba hanagi minister Oinam Lukhoina fongdorakhibada Muslim ichilanaw singi senglaba Ramadan tha loisilakadaba tang kunmathoi da yamna chawba festival Eid-Ul-Fitr amadi senglaba Ramadan tha asiga mari leinana Wangoi kendrada khundaminariba maite pangal ichilenaw sing maru oina Oinam Wangoi gi khwaidagi henna chawba adugumlaba laisang lai khoiramfam mafam asida hawba hawtaba iftar party macha amakhak chaminaduna amaga jati gi khenaba thamdana dharma amadi community gi khenaba thamdana ngasi iftar asida saruk yazaba fangba asimi pum khudingmakpu ikai khumnaba Taubimal khangba uchari lakadaba Eid-Ul-Fitr asina aikoi pumnamak nungsi chanana ingna chikna santi laina hanadagi laiminarakpa adu tungdasu ingna chikna santi laina matam pumbada aikoi masel hingminariba purup masel aikoi ima amatagi machani haiduna pumnamak nungsi chanana laiminaba lamdamama haiba adu Eid-Ul-Fitr asina henna mari chetsinna laiminaba oirasanu haina fongdokhi Muslim ichilanaw singi senglaba Ramadan tha koi loisalakadoba Sumna tagi ngasi si tarik 18 ni tarik 18 da yamna chawba festival Eid-Ul-Fitr Eid-Ul-Fitr amadi senglaba Ramadan tha siga mari leinana koi Wangoi kendra da khundaminariba itei pangal ichilanaw sing maruina mafam asi ina Wangoi gi khwaidagi hena chawba dugumba laisang mayamgi lai khurumbam oiba phamasida hawo hawtaba iftar party macha makhak chaminadana chindangminadana ikoi masen amaga jati gi khenaba thamdana community gi khenaba thamdana dharma gi khenaba thamdana ya pusu paton to biratana churugaba phangjaba asigi damakta mahala asigi ipum khudimakku aina kai khunaba tabuman khangbo chari lonana takadoba Eid-Ul-Fitr asina khoi punamak nusi chanana inga chinga chanti leina tamchangna leiminarakodo ado tungdasu inga chinga chanti leina tamchangna khoi masen minariba fruit masen se khoi ma madagi machani haidna punamakna nusi chanana leiminaba lamdamama haibado lakado Eid-Ul-Fitr sina amuke hena chesan mari chesan naba kumba iba ama Manipur ma do lokal park ma haibado resanu haiwa